Thiba Thoudok Security Force ki Garina Takpadagi Leikhidrabi Sarina ki Hakchang Imung manung LOUKHRE MAHEIROISING highway da PARENG LEPTUNA AWABA FONGDOKKHI thasigi haukiba tang kunmanga da sangai festival duty chaluraga halakpa Hakchang Police ki personal sing purakpa bus amana thomduna Takpadagi Leikhidrabi Fancier Higher Secondary School ki class 11 tamlibi MAHEIROI Yaripok Singadagi Sarina Singamayum gi asiba Hakchang yasinaba ama purakpadagi Aroiba mathau mangam pangthoknabagi damak imung manung na ngasi LOUKHRE Leikhidrabi gi Hakchang na morgtagi mahaki yum tamna purakpagi lambida Fancier School gi MAHEIROISING na National Highway 102 First Service Thawbal gi mamangda pareng LEPTUNA Sarina bu ikai khomnaba utkre amadi Sarina gi thawai Namapugi Leikonda ingna chikna leirunaba thauni zakre Sarina gi misiga mari lenana sem kiba JSC amadi imung manungi mioi singa mari lenaba singa yasinaba purakpadagi thawai yaudra Hakchang adu laukibani yasinaba yanaba purakiba warol singadudi ex gratia maram chana piba treatment chathariba asokpa MAHEIROI dugi lying cell puthokpa accident thokphamda mathau ningtina tawdaba traffic police bus adubu thorakpa driver police yauna chenaba personal manga suspension tawba accident thokliba mafamatida traffic arrangement gi manpower hengatpa amadi imung manungi mioi singda chanaba thabak piba haribasing asini